ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯍꯣꯏ ꯏꯇꯩꯃꯁꯨ ꯏꯃꯥ ꯁꯛꯄꯤꯅꯤ ꯍꯥꯏꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯗꯒꯤꯁꯨ ꯈꯔ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏꯀꯣ ꯑꯗꯣ ꯏꯃꯥꯁꯤꯒꯤ ꯌꯥꯊꯪ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯃꯈꯥꯗ ꯁꯨꯝ ꯂꯩꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏ ꯃꯌꯨꯝꯗꯒꯤ ꯈꯔ ꯑꯗꯨꯝ ꯍꯦꯛꯆꯔꯛꯑꯀꯥꯟꯗ ꯀꯣꯝꯄ꯭ꯔꯦꯛꯄꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯍꯩ ꯔꯥꯕꯨ ꯑꯣꯏꯔꯁꯨ ꯍꯪꯒꯥꯝ ꯃꯄꯣꯠ ꯃꯆꯥ ꯑꯃꯗ ꯑꯣꯏꯔꯁꯨ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯁꯣꯛꯄ ꯌꯥꯎꯏꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯈꯜꯂꯀꯥꯟꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠꯇ ꯐꯝꯃꯤꯕꯁꯤꯡꯁꯦ ꯁꯤꯗꯒꯤ ꯑꯌꯥꯝꯕ ꯂꯩꯕꯅꯦ ꯃꯣꯏꯗꯤ ꯃꯣꯏꯁꯤ ꯄꯨꯂꯤꯁꯅꯁꯨ ꯈꯨꯇꯥꯟ ꯇꯥꯟꯕꯤꯀꯣ ꯑꯗꯨꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯊꯪ ꯉꯥꯛꯄ ꯑꯣꯏꯅꯀꯣ ꯃꯊꯛꯇ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯑꯩ ꯑꯉꯝꯕ ꯄꯣꯠ ꯈꯤꯇꯪ ꯂꯩꯒꯦ ꯑꯗꯨꯗꯨꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯌꯥꯝ ꯂꯩ ꯉꯝꯗ꯭ꯔꯁꯨ ꯃꯤ ꯆꯤꯜꯂꯦ ꯃꯇꯥꯏ ꯖꯒꯥꯅꯦ ꯀꯣꯕꯤ ꯉꯁꯤꯗꯤ ꯃꯊꯛꯇ ꯐꯝꯕ ꯏꯃꯥꯁꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯒꯦꯀꯣ ꯆꯪꯉꯛꯄꯅꯤꯅ ꯆꯤꯜꯂꯦ ꯃꯤꯁꯦ ꯆꯪꯉꯛꯄꯅꯤꯅ ꯃꯤꯁꯦ ꯆꯤꯜꯂꯦꯀꯣ ꯃꯤ ꯐꯖꯅ ꯆꯤꯜꯂꯦ ꯐꯖꯅ ꯆꯤꯜꯂꯦ ꯆꯪꯉꯛꯄꯅꯤꯅ ꯑꯩꯈꯣꯏ ꯄꯣꯛꯐꯝ ꯐꯝꯃꯤꯕ ꯏꯃꯥꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯇꯟꯕꯨ ꯑꯣꯏꯔꯁꯨ ꯐꯠꯇ ꯍꯥꯎꯊꯤꯕꯨ ꯑꯣꯏꯔꯁꯨ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯍꯟꯅꯤꯡꯉꯤ ꯌꯥꯝ ꯆꯈꯥꯏꯀꯣ ꯃꯣꯔꯣꯛ ꯃꯅꯝꯗꯤ ꯍꯥꯏꯍꯦ ꯃꯤ ꯐꯖꯅ ꯆꯤꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯐꯝꯃꯤꯕꯁꯤꯡ ꯗꯨꯀꯥꯟꯕꯨ ꯑꯣꯏꯔꯁꯨ ꯄꯣꯠꯐꯝ ꯐꯝꯃꯤ ꯏꯃꯥꯁꯤꯡ ꯑꯗꯩ ꯌꯥꯎꯁꯪ ꯃꯅꯨꯡꯒꯤꯁꯨ ꯑꯣꯏꯕꯅꯤꯅ ꯄꯣꯠꯁꯦ ꯐꯖꯅ ꯆꯤꯜꯂꯦ ꯌꯥꯎꯁꯪꯒꯤ ꯉꯁꯥꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯅꯕ ꯃꯌꯥꯝ ꯀꯥꯔꯛꯄ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯅ ꯌꯥꯝ ꯆꯤꯜꯂꯦ ꯃꯌꯥꯝ ꯃꯊꯛꯇ ꯀꯥꯔꯁꯤꯀꯣ ꯃꯊꯛꯁꯤꯗ ꯀꯥꯔꯒ ꯃꯊꯛꯀꯤ ꯀꯥꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯛꯁꯤꯗꯤ ꯃꯩꯁꯨ ꯐꯖꯅ ꯊꯥꯟꯕꯅꯤꯀꯣ ꯃꯩꯁꯨ ꯐꯖꯅ ꯊꯥꯜꯂꯦ ꯆꯐꯨ ꯌꯣꯟꯕ ꯁꯥꯏꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯗꯤ ꯂꯩꯔꯒꯨꯝꯁꯤꯀꯣ ꯉꯥ ꯄꯔꯦꯡꯅꯦ ꯑꯗꯣ ꯉꯥꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯉꯥ ꯆꯥꯃꯟꯗꯅ ꯉꯥꯁꯦ ꯀꯣꯟꯅ ꯂꯩꯒꯦ ꯉꯥ ꯄꯔꯦꯡ ꯑꯃ ꯌꯣꯟꯁꯨ ꯃꯌꯥꯝ ꯉꯥ ꯆꯥꯅꯤꯡꯉꯁꯨ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯑꯇꯥꯎꯕ ꯉꯥꯗꯤ ꯂꯩꯔꯔꯣꯏ ꯉꯁꯤꯗꯤ ꯉꯥꯗꯤ ꯂꯩꯔꯔꯣꯏꯒꯦ ꯑꯗꯩ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯨ ꯂꯩꯔꯔꯣꯏꯒꯦꯀꯣ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯁꯥꯏꯠꯁꯤꯗꯤ ꯃꯩ ꯊꯥꯟꯗꯅ ꯌꯥꯝ ꯐꯖꯅ ꯐꯝꯕꯅꯤꯀꯣ ꯏꯃꯥꯁꯤꯡꯁꯦ ꯃꯈꯥꯗ ꯐꯝꯃꯤꯁꯤꯡꯒꯤꯗꯤ ꯏꯃꯥꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯕ ꯑꯗꯩ ꯄꯨꯂꯤꯁꯅꯁꯨ ꯇꯥꯟꯕ ꯌꯥꯝ ꯑꯣꯏ ꯃꯊꯛꯇꯗꯤ ꯌꯥꯝ ꯐꯖꯅ ꯅꯥꯟꯅ ꯐꯝꯃꯤ ꯃꯊꯛꯀꯤ ꯏꯃꯥꯁꯤꯡꯁꯤꯅꯤꯀꯣ ꯀꯩ ꯂꯩꯁꯤꯒꯦ ꯁꯣꯏꯕꯨꯝ ꯄꯔꯦꯡ ꯂꯩꯔꯦ ꯀꯕꯣꯛ ꯌꯣꯟꯕ ꯃꯌꯥꯝ ꯂꯩꯀꯣ ꯀꯕꯣꯛ ꯌꯣꯟꯕꯤ ꯏꯃꯥꯁꯤꯡꯁꯦ ꯌꯥꯝꯃꯤꯍꯦ ꯀꯕꯣꯛ ꯉꯥꯛꯇ ꯂꯩꯔꯁꯤꯔ ꯈꯪꯗꯦ ꯂꯣꯏ ꯂꯩꯕꯗꯤ ꯑꯩ ꯉꯝꯄꯣꯠꯇꯦꯀꯣ ꯑꯗꯣ ꯃꯁꯤꯗꯤ ꯀꯕꯣꯛ ꯌꯣꯜꯂꯤꯕ ꯏꯃꯥꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏ ꯂꯩꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯑꯁꯣꯝꯗꯒꯤ ꯍꯧꯊꯔꯛꯑꯒꯦ
maybe kabu oin lay lagi tayo kabu gamit mana maybe lay lagi sila lay ba kaya nakakagas sa imama kasi kerosin ini dia kerosin sudah hau lagi kok ini hau lagi dia sih saya kaya pikir sih boleh laju jibo yang kai, ada am tapi biro ada lagi, macam mana lagi kau jam. Si cini yang ala kain sih bo, saya kaya saya no. Oh, si adu yang kain biro, si lagi yang kain biro, sama gila lagi kau. Mas lagi laur lagi, sama kain. Laur lagi, saya pereng lo gitu ini. Ya, masuk jam laur ya. Kayak asuhan biti, sepuluh mayang di lebih ngambil dan ini, yang asuhan di mana? Ayam, ini loh ini sunan lain ngam pote ko, ado tara mo di khanggal lay lagi ko. Samri. Mas itu kau just hong ni matum. Ini phone white tu iman ini. Si kaya pi no si bo. Tara. Lagi si oin lay lagi ko. Si oin na. Jadi mga amlaw lagi. Lagi si mga ambiro. Tare. Lagi si kaya pi no. Yang kai piro. Okay, mas lagi jam amlaw lagi. Sám lâu đấy, đấy sẽ buông này chứ ngoài kìa còn, cái lấy, buông từ cái lấy cái chẳng ngay nè mua, si kẹp đi, si ram là du hai bra, nanti ram nanti kari lalu hai bra, kayak kun sapi ba, si mana lagi, segi Cini mapaknya kaya say no. Kun. De sisi kuntrale ko. Jadi siga hombu. Jadi sinat kaya ba. Hindi yang kayo mo. Jadi jam terata ba. Farak tay da. Ay jam ang ilaw kita ba suwi yaw tra ba. Happy lagi hay mana. Imagine mana mo ilugsida. Abok. Kailan doon abo po? Lai mâm lấy cả. Lai mâm hay cái gì nó? Oh. Abo. Mayam sih kagak lagi tau wanita. Ini tahu apa lagi? Jadi
ꯀꯔꯝꯕꯗꯩ ꯂꯩꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯍꯦ ꯑꯗꯣ ꯁꯣꯗꯩꯁꯨ ꯑꯃꯃꯝ ꯁꯣꯗꯩꯁꯨ ꯑꯝꯇ ꯂꯩꯕꯤꯔꯝꯒꯦꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯩꯗꯤ ꯆꯤꯅꯤ ꯃꯄꯥꯛꯁꯨ ꯁꯤ ꯑꯣꯏ ꯂꯩꯒꯦ ꯈꯔ sila kaya singin no sila kaya singin no ba kaya hum lobby oh chama gi lobby kaino chama gi ta loge mayam ai de loi de lei ngam pote ko ado yeng khala khala lei rage dungai ti oh lei che ni de gi lei re ko chama gi ini kai de no oh pulap hape mana ini pulang ka kaudri bo oh sangom bandagi ya oh hake hake se kai no lai hai ji bo duk kya pi no silba yang kai kendan di oh di se ya se khok di kna chaw om ta le di pula ha pa ya ba ni se khok kha chaw om bu lai ta bra ba ta hake ina ima ke masina sangom bandai ni ai me ko la lai ren jam ai da ai kino jing no ma ri da hai be ma bam ui ye ba ai khang jing jang thok da ban hai be ma bam mai oh adun ai na rasi ma ko ai u da kara mi jang mon khang da ba rasi ma yo ba be bam gi u ja sang sa na pa ni se ini yang nang ini le oh oh ai doge ai je sum mayang gi matiang macam ta tawe ba social media da video de kuding lo ba mayang da gi pasam sam le ni ba sam selam da koi imagine na makha da dang lei imang khang na mathak te kha lei view na hai re ba ko adu du gi na ai so da taram khem lei ge cham gi cham chat na taw ri ni adu gi ati atu man ai na ada ai na chi toi lak ba ge ji ma sayam khang nge na ko oh beget hai ba ada ai ni chi ai lak ba ji ma kha de mi sayam khang nge ba ada ai ni ai lot kha lot ke taw ba si da happy yo ai na si khut che sum mayam gi matiang ma sam sa taw ni da ai na ngam ba ada makha na hang ge ji makha de hinjak na pi lei ba yeng wai ta khala kan da ada ngasi di mathak ki nam ge na khom yo gi ni ba ima lagi dre ba so le jai su re ai khom na nga le ha pu to ba ni si chile ko ndo ram gi mi si chile apa le kui ta pan ba ya mi mina ta no itu sih ya ada zaman gini oh asli bisa ini sih nungai ini ada yang lagi ini ada yang kayak untuk lagi dah kayak lagi je ini je kita masa kaya hai no siro pizza mai phu tai ba mai phu oh se sam lo ro se kai hapa ke duk hapa ke ra oh ai lâu hay ba ai làm lấy với nè oh sport si lum je le he ini te jom lấy cái ngoài chứ ni kai lấy gì kia chip kapung matum ni kaya sai no
ꯑꯗꯨ ꯌꯥꯝꯗ꯭ꯔꯦ ꯃꯉꯥ ꯄꯤꯔꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯌꯥ ꯁꯥꯏꯅꯣ ꯌꯥꯡꯈꯩ ꯈꯛꯇꯅꯤꯗ ꯍꯣꯏ ꯁꯤ ꯂꯩꯔꯦ ꯁꯤꯒꯤ ꯑꯃꯨꯕꯁꯤꯗꯤ ꯀꯥꯡꯁꯨꯕꯤꯔꯣ ꯀꯥꯡꯁꯨꯕꯤꯗꯤ ꯑꯀꯣꯏꯕ 10 ꯑꯗꯨꯒ ꯁꯤꯅ 10 ꯄꯤꯕ ꯑꯁꯥꯡꯕꯗꯤ ꯑꯗꯨꯗꯤ ꯁꯤ 50 ꯑꯃ ꯄꯤꯔꯣ ꯁꯤꯗꯒꯤ 50 ꯑꯃ ꯄꯤꯔꯣ ꯆꯥꯝ ꯇꯥꯍꯜꯂꯁꯦꯕ ꯆꯥꯝꯒꯤ ꯂꯣꯏ ꯂꯩꯔꯤꯅꯦ ꯑꯁꯣꯝꯗꯩ ꯍꯧꯔꯛꯏꯅꯦ ꯂꯩꯁꯦ ꯍꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯀꯣ ꯏꯅꯦ ꯍꯧꯖꯤꯛ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯏꯅꯦꯕꯣ ꯀꯩ ꯂꯝꯗꯩꯅꯣꯕ ꯑꯣ ꯏꯃꯥꯅ ꯀꯩ ꯂꯝꯗꯒꯤ ꯑꯣ 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 ꯑꯗꯨ 5 ꯑꯃ ꯄꯤꯔꯛꯑꯣ ꯆꯥꯝ ꯇꯥꯍꯜꯂꯁꯦꯕ ꯑꯗꯨ ꯍꯥꯞꯄꯨꯔꯅꯨ ꯇꯣ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯩꯒꯦ ꯑꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯩꯔꯒꯦꯕ ꯑꯩ ꯂꯩꯗ ꯋꯥꯠꯂꯤꯑꯕ ꯈꯔ ꯂꯩꯔꯤꯒꯦꯕ ꯑꯩꯅ ꯌꯦꯡꯉ ꯅꯨꯡꯉꯥꯏꯇꯗꯅꯦ ꯑꯁꯤ ꯂꯩꯔꯦ ꯁꯣꯝꯒꯤ ꯂꯣꯏ ꯂꯩꯔꯨꯔꯦ ꯂꯩꯕꯤꯔꯦ ꯑꯁꯣꯝꯗꯩ 2 3 ꯂꯩꯔꯦ ꯂꯩꯔꯦ ꯁꯤꯗꯒꯤ ꯂꯩꯔꯦ ꯁꯤ ꯄꯩꯒꯤ ꯆꯥꯝꯒꯤ ꯂꯩꯔꯦ ꯍꯣꯏ ꯇꯨꯏꯉꯦꯗꯤ ꯆꯥꯝ ꯂꯧꯔꯦ ꯃꯥꯗꯒꯤ ꯄꯨꯕꯁꯤꯅꯤꯀꯣ ꯃꯌꯥꯝ ꯄꯨꯕꯁꯤꯅꯤ ꯕꯦꯔꯥꯅꯤ ꯄꯨꯕꯁꯤꯅꯦ ꯑꯗꯣ ꯁꯤꯗ ꯁꯤ ꯏꯃꯥꯁꯤꯗꯒꯤ ꯂꯩꯔꯒꯦ ꯁꯤ ꯏꯃꯥꯁꯤꯗꯤ ꯑꯣꯏ ꯂꯩꯔꯒꯦ ꯑꯗꯨꯗꯤ ꯀꯩ ꯂꯩꯁꯤꯒꯦ ꯑꯩꯁꯦ ꯁꯤ ꯀꯌꯥ ꯄꯤꯅꯣ ꯁꯤꯕꯣ 10 ꯑꯗꯨꯗꯤ ꯑꯗꯨꯗꯤ 100ꯒꯤ ꯄꯤꯔꯛꯁꯦ 100ꯒꯤ ꯂꯧꯒꯦ ꯍꯣꯏ ꯐꯔꯦ ꯑꯃ ꯍꯥꯞꯄꯤꯔꯒꯦꯕ ꯑꯃ ꯍꯥꯞꯄꯤꯔꯒꯦ ꯑꯩꯁꯦ ꯈꯔ ꯍꯣꯏ ꯑꯗꯣ ꯊꯪꯅꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯇꯩꯃꯗꯩꯁꯨ ꯑꯃ ꯂꯧ ꯇꯥꯔꯦ ꯏꯇꯩꯃꯗꯒꯤ ꯑꯃꯒ ꯂꯧꯒꯦꯀꯣ ꯀꯩ ꯂꯧꯅꯤ ꯑꯩꯁꯦ ꯁꯤꯅꯤ ꯑꯄꯥꯛꯄꯁꯤ ꯀꯌꯥ ꯆꯤꯡꯉꯤꯅꯣ ꯁꯤꯅ 10 ꯑꯗꯨꯗꯤ ꯁꯤꯒꯤ 10 ꯁꯤ ꯑꯣꯏ ꯂꯧꯔꯒꯦ ꯑꯗꯨꯗꯤ ꯁꯤꯅꯤ ꯑꯄꯥꯛꯄꯁꯤꯗꯒꯤ 100ꯒꯤ ꯄꯤꯔꯛꯑꯣꯕ 100ꯒꯤ ꯂꯧꯕꯤꯔꯒꯦꯕ 100ꯒꯤ ꯂꯧꯖꯔꯒꯦ ꯁꯤꯅꯤ ꯑꯄꯥꯛꯄꯁꯦ ꯏꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯄꯨꯂꯞ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯊꯝꯃꯒꯦꯀꯣ ꯐꯩ ꯄꯨꯂꯞ ꯍꯧꯅꯔ ꯐꯝꯃꯤꯟꯅꯕ ꯑꯩꯒ ꯐꯝꯃꯗꯤ ꯃꯤꯅꯁꯨ ꯈꯔ ꯎꯁꯤꯜꯂꯤꯗꯅ ꯆꯨꯝꯃꯦ ꯑꯗꯒꯤ ꯍꯩꯁꯨ ꯈꯔ ꯍꯩꯔꯅꯤ ꯑꯗꯨꯗꯤ ꯈꯥꯎ ꯄꯨꯕꯁꯤꯅꯤꯀꯣ ꯌꯥꯝ ꯕꯦꯔꯥ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯃꯌꯥꯝ ꯀꯦꯕ ꯑꯃ ꯂꯩꯔꯦ ꯏꯇꯩ ꯃꯌꯥꯝ ꯀꯦꯕꯁꯤꯗꯒꯤ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯃꯌꯥꯝ ꯀꯦꯕ ꯑꯃ ꯂꯩꯀꯣ ꯁꯤꯗꯒꯤ ꯂꯩꯔꯒꯦ ꯑꯩꯗꯤ ꯁꯤ ꯀꯔꯝ ꯂꯧꯁꯤꯒꯦ ꯌꯥꯝ ꯀꯦꯀꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯍꯩꯃꯥꯡꯁꯦ ꯀꯌꯥ ꯄꯤꯌꯦ 50 ꯄꯤꯌꯦꯕ ꯑꯗꯨꯗꯤ ꯏꯇꯩꯃꯗꯒꯤ ꯍꯩꯃꯥꯡ ꯑꯣꯏ ꯂꯩꯔꯒꯦ ꯁꯤ ꯑꯩ ꯄꯤꯔꯒꯦꯀꯣ ꯁꯤ ꯑꯅꯤꯁꯦ 100ꯒꯤ ꯂꯩꯔꯒꯦ ꯁꯦ 100ꯒꯤ ꯂꯩꯔꯦ ꯈꯥꯎ ꯂꯩꯔꯣꯏꯀꯣ ꯌꯥꯔꯦ ꯑꯗꯨ ꯂꯩꯔꯦ ꯌꯥꯎꯋꯦ ꯄꯣꯠ ꯃꯌꯥꯝ ꯄꯨꯕꯁꯤꯅꯤꯀꯣ ꯂꯧꯔꯤꯁꯦ ꯑꯗꯣ ꯈꯔ ꯁꯣꯟꯕꯤ ꯏꯃꯥ ꯊꯤꯒꯦꯀꯣ ꯁꯣꯟꯕꯤ ꯏꯃꯥ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯁꯨ ꯑꯣꯏꯕ ꯅꯨꯃꯤꯠ ꯇꯥꯁꯜꯂꯝꯗꯥꯏꯒꯤ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ
ꯁꯤꯒꯤ ꯃꯇꯥꯏꯒꯤ ꯏꯃꯥ ꯑꯅꯤꯗꯒꯤ ꯂꯩꯔꯒ ꯃꯊꯛꯀꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯏꯇꯩꯃꯗꯤ ꯀꯩꯅꯣꯝ ꯏꯃꯥ ꯏꯅꯦꯗ ꯀꯩꯅꯣꯝꯇ ꯂꯩꯒꯦ ꯇꯧꯕꯅꯤꯅꯦ ꯀꯩ ꯂꯩꯁꯤꯒꯦ ꯌꯦꯡꯉꯤꯅꯦ ꯑꯗꯨꯗꯤ kaya ꯆꯤꯡꯉꯤꯅꯣ ꯁꯤꯕꯣ ꯁꯤ 50 ꯑꯣ ꯑꯗꯨꯗꯤ ꯑꯅꯤ ꯄꯤꯕꯤꯔꯣ ꯆꯥꯝꯃ ꯇꯥꯍꯜꯂꯁꯦ ꯃꯌꯥꯝ 이니지가 손기지가 레이가 로샬라게고 소비디 야우디세 한비로고 이슬레이 라이고 시기 이니에스 데일레가 로샬라게 마타키제 이니에스 데일레가 마타키제 로샬라게 거예요. 자, 매양 손대기 레라코니 지라게 야상 먹기 미시 암셀 이니에스기 kita lejage 이니에스 데이 kita lejage ba 뒤딘 각수기 가 야오인 지다 kaya 징이노 시보 시디 am 홍이나 시라 kaino adudi angang machu sambai wala sa mana bra ani ohum machu sa mana ba machu giwane ba ohum siga mari siga manga sidi sa mana bro si jo mani sa mana ba jadi semanga am dere tara subira ba yang mau ke mari tara am ke loro ke ba tara sure ba oh ima de tara ang loro ai si mayam dei lei ni ba le sim chonga lore mathak dagi lai tharai ni doi lai ge ngasi di mathak ki myam ji adu ju kabung lo biak tani ko tai lai di imara kai lam dei no aigi call sẽ lấy hộp niêm lấy làm xong tất cả đất call lấy cái đấy call chứ tôi sắp tới đi rồi đấy ấy sẽ call chúng tôi lâu chưa kịp à mi call thì lâu gì baby call tôi lâu chưa kịp ấy apa ado mayam kabok kidi ai lay res da lay biaba ma koi tai masing thok pai ma sing dagi kabok kadang moi bayam ba ado mi su tasale mi dua sili go ando la pagi mi pada tasale okay minta salam sile ke mata kijes telo lagi ko maya uang lupa le okay